Munnaba Pamdabadagi CM gi Pham Thadokpani Munnaba Pamdabadagi CM gi Pham Thadokpani haina hanagi Chief Minister N.Biren phongdokre wafam asi N.Biren mahaki official Facebook account na thagalakba post amada miyoi amana pirakiba comment gi pakumoina phongdokibani KSO Delhi ki President Paojakhul Guite amadi India ki Chief of the Army Staff General Upendra Wibedi anigi collapse oina semlaba video ama upload tawduna Manipur da haudik thokliba irang ase ga mari leinana post adu thagalakibani hariba post adu da BJ laisang tem koba miyoi amana Manipur gi lusingba singna ningthau khuba munabada lingjal manadre haiba wafam ama comment oina piraki madugi pakum oina pham munaba pamdabana pham thadokibani thugai kiba miyoi sing adu da oina hairuso haina wafam asi N.Biren pakum oina pirakibani serak sida Manipur da miyang Mei Houna semalenga ama lehelo haiduna miyamna maike kayadagi akanba kholau lauduna laklibani maduda BJP amadi masiga chanminariba party sing MLA kunma thoinasu miyang Mei Houna lusingba lenga semiyo haina center da aiba sterol fawa pisin kiba lekrabani asumna lenga semnabagi damang MLA sing sungsinabagi pau lamdamasi da phongba pauche sing da toina phongduna laklibani Jairaga sida thasi ki tara marida MLA kunrom na hanagi Chief Minister N.Biren gi yumda ponduna wari sanakibagi pau amasu North East Live da phongkiba lekrabani hariba mifam aduda MLA Govindas Konthaujam KH Ibomcha Keba amadi Karam Chiamna singba sarugya ki hairi Maitai sing hingna halaloisi hairuba kuki lusingba ama awafamna tagadawri Paojakhul Guite gi mathakta FIR lokhatkre awang nongpok pumada thiba hokre Ukhrul district ta thase ki kundagi kunmari fawa pangthokadoriba Sirui festival asida saruk yaba lakpa mitai sing hingna halaloisi haina miyangi mifam amada wangang luba kuki student organization Delhi ki president Paojakhul Guite awafamna tagadori mahakpu fanabagi damang Manipur police na FIR lokhatkibaga loinana awang nongpok state singi police singna mahakpu thiba hokre hairi Sirui festival asida mitai sina saruk yaba lakpada kuki sina khundariba mafam sing pauduna setpa yaroi maduda thorakpa afafadagi tekchak masa masana pujagadabani haiba wafam ama kuki jo volunteer eastern council haiba lup amana phongdorakpadagi Nscn-Im Mei Houna tangkhulgi lup kayana yaningdaba phongdokiba lekrabani masiki du masakda lup asigi mathakta maike kayadagi complaint thaganarakrabani asiguma sairaga sida KSO Delhi ki President oina thaupuriba Paojakhul Guite hariba miyoi asina miyam tinba mifam amada wangangbada Sirui festival yawba lakpa mitei sing hingna halaloisi haiba wafam asi phongna lauthokibani mahangna wangangbagi video adusu social media da viral oirakpadagi maike kayadagi yaningdaba phongdoknarakibani Hiram asigi matangda Manipur police na official X account da thagalakpa post amada hai Paojakhul Guite na wangangbagi video ama social media da viral oirakliba adu kumna yengsinbagi mathakta mahaki mathakta Churchanpur police na FIR ama register tawkre loinana Manipur ga yumlo nariba testing haibadi Mizoram Assam Nagaland amadi Meghalaya gi police sing da pauna duna mahakpu fanaba haijakre makhata na Sirui festival asigidama police na matik saba section tharang lokhatuna achat awong sing da ayadapan thokhandana bahonagani Paojakhul ki mathakda Manipur police na FIR lokhatuna amadi yumlo nariba testing gi police sing na pauba thiba humbagi thabak chathaba horakpa asida kuki gi lukayana yaningdaba phongdoknaragli Kuki Women Rights Council na thadorokpa sirol amana hai Paojakhul Guite da paliba FIR asi maram chade maram asina FIR asi khudakta handokpaga loinana constitution gi makhada mahakpu ngaklo pigadabani Paojakhul Guite na sangchiliba campaign asida council asina mapungphana sogali makhata na kuki gi miyamda aki tujungba pirakpa khudingma punna thengnagani haiki Jairaga sida Kuki Organization for Women Rights Trust na thadorokpa sirol amana hai Paojakhul ki mathakta paliba FIR asi handokadabani bahangna thangkiba wafam adudi lengangna semliba buffer zone adu ngangna chenaba wafam ngaktane mamang thakta su kumhai asi kuki singna yetpa leite haina phongdokiba lekrabani adumapu haudik lan thokliba maramna buffer zone adu lana mitai singna chatanabagi wafam khak thamkibani Nobo Foundation na sinduna Manipur crisis ki public discourse pangthokre phurup ani muknabagi mingdal lenga ki asoiba kaya kopsinaba honaduna leire haina MP bimol na phongdokre Manipur da thokliba sahi ani helaba hana sonabagi irangsina maram oiraga asu kuiba matam se lamdam se gi miyam free moment tawhanriba amadi miyoi lising kaya na landen aduna relief camp singda sakda fam lawduna wana punchi leliba kaya si lengak lon gi oiba soibada asoibani amasong constitution mo mapung fana salaiba ngamdabani adubu India lenga na furup ani muknabagi mingdal lenga ki asoiba kaya kopsina ba honaduna leire haina Inner Manipur Parliamentary Constituency gi Congress MP Dr. Angomsa Bimol akoidamna phongdokre Wapam asi ngarang Palace Compound da leiba Nobo Foundation na sinduna Brahmapur na habanggi Dharamalaya Social Welfare Center na Manipur Crisis Issue of Governance and Political Leadership haiba hiram na pangthokpa public discourse sa sarug yaraduna phongdokibani
Discourse asida MP Bimol na makatana haikibada handaki Manipurgi wathok asil Laiba lengaklon asigi asoibani adubu paliba lengak asina furup amaga nungsinadabagi maramda oina onthokuna leire aikoina kuki furuki miyoi pumnamak phattaba oina ubagi wahanthok leite adubu makhoigi elite kangbu seng khaibung taningbagi communal politics tawriba adugi mayoktadi lekadabani hingminaba haibasi maitegi asonmanate punna hingminaba haibasi furuk khudimaki kanab oigani haiki irang asida lengaki khwaidagi sauba asoibadi Madam Chana irang laksin haudaba asini fataba khara semdoke haina khalambasu matik chaba seksin thorang hana lokhatpam thokpani adubu matau karamna ngasigi phibam asi yauhalibano haibasidi lengaki failure ni India lengang na ngasi su irang asi kuki maitegi problem oina onthoktuna leiri miyangi freedom of movement leihanriba IDP singbu mayumda hajil hanriba asti lengaklon asigi asoba asoibani amasung constitution mo mapungpana chalaiba ngamdabani Manipuri singi lutong na yawa problem na te haibasi miyam na haifam thoi democracy set palebak tadi miyam na lusing kadabani amasung miyam na mapimapani India ki constitution mo mapungpana chanahan ba haibasi India lenga ki mathauni constitution ki article 19 ki makhana piriba freedom of movement ase Supreme Court na pikiba judgment ki matung inadi right to life summary lainari bani aikhoi gi miyam na hojik fawba ayata panyaw na chatpa ngamriba ase miyam changduna lenga te pressure pikadabani MP na makhatana haikibada Manipur ki irang asi lakshinaba government ki issue ne haiba wakal khandaduna political leadership ki will yauna thabak tawba changi hadak India Pakistan muknabada Pakistan ki general na India da Hindu ga Muslim ga laiminaba yaroi haibada India ki politician chingna kanem tawkibaga loinana Hindu ga Muslim ga India da kari tawbagi damak laiminaba yaroi dawribano China ki theory da tawrakanu haibana singba ngangliba politician sing aduna kuki na Manipur da furup ani laiminaba yaroi maram asina tok haiba state piyo haiduna talakliba asidana karigidama communal ni haiduna condemn tawdribano haibati miyamna pamthoi haiki blood bank tagi I yolamani haiba ani KSA na fare RIMS ki staff kharaga manaraga patient party dagi sel lawraga narol da I yonthok yonsin tawbada chenabani haiba miyoi ani Kanglaipa Student Association KSA na fagat kibaga loinana makhatana general sing thidinaba RIMS ki authority da sinakre thawdok asida chenabani haiba miyoi ani adudi Lelambung makhong nausekpam laikai dagi Tongbram Ranbir chahi Hompudaret amasung Kwakhaitel Laishram laikai dagi Laishram Ribananda sahi kun kawi haidi Faraba makoi anibu paumi singi mamangna pothokladuna Khuyathongda laiba KSA office da pangthokpa pau yimifamda Mahiroi Lup asigi Secretary General Sanjoy Khulakpamna hai Manipur College mahai tamliba Ribananda hariba miyoi asina mahaki imung manungi anaba yawi haiduna amasung mamanaba kaya puraga rimta blood donor ohenki mahatana RIMS ki blood bank ta laktuna EP hanba masung self pithok pisin tawbagi chingnaba lakpadagi mahagi college ki student union da pau laki matam aduda thigaluba matamda Ribananda haiba miyoi asina I tangai fadaba laiba anaba singdagi sel lawraga I yonbagi thabak asi chathari haiba khangba ngamlakkibani mahakna hai wafam asi lakpadagi Ribananda da wahang pahong chathabada I yonbagi thabak asi Palin kauba miyoi emana taklakpadagi Ranbir ga thengna handuna I yonbagi thabak asi Ranbir ga makhatana chatharakpani haiba wafam lakpadagi Ranbir su fagatpani Tongbram Ranbir hairiba miyoi asi mamangdasu I yonthok yonsingi thabakta generamagi damakta faba laikre matam aduda cherak amata fikidaba maramna asiguma thabak asi amung makha chatharakpani